Hello Mayam, welcome to my new channel Gitanjali Storytelling haina aina channel ama hangjare. I say wa ngangba wari liba minaga wari ngangba ni bis ai am pamjai aduga aina su asigumba story telling format ki channel ama hange hai khanba se kuijare ado ai huzik wari aduda ai huzik tawjarage na khanbadagi wari khara aina namjarani ai se America da lakpadagi America gi moigi crime moigi haidi hoigi me disappearance oi to adagidi mangiba adagi kidnapping tawgiba adagidi hoigi camping gumba park national park especially moigi national park se asi se thousands of people mangre ba khangra mangaga under mysterious circumstance mangeba mangaga karamaina manghino thiba phangdaba haidi hujikta sida wari saramaga patlai thokpada leiramdaba adagidi mitta una mido mangraga karaida chakhino khangdaba adagidi mangraga khoigi yamna thajadaba maphamda khoigi miles and miles mama goiraga leiramba adugumba mayam moigi lei wari and aduga adudo yamna pamjai yamna aingonda yamna fascinating oiba story oi sigumba horror paranormal adagidi crime asigumbagi adagidi khoi mi mangi bagi khotbagi mayamse ado sije aina aina inspire tawzaba youtuber ama leibani Mr. Bolin hina magi story format tellings tagi am inspire oraga aina sigi channel se hangibani ado aina handak aigi wari libas da horakdoise 411 missing haina David Politis koba American detective ama leibani mana mi mangba singje amna similarity da khoigi khanghawdana thiba khangdana khoigi call case kum am toraga mangibadagi mana thigatpadagi mana liba mana iba warini magi novel so phongaga leibani adagi wari lokthokcharaga ai mayamda wari se lijarake kaigumba mayamna aigi wari se sumaina liba khoppa se pamagadi aigi channel se bu support tobiyu like tobiyu share tobiyu adu comment tobiraga mayamna sigi wari sidi nungaite sumaina tawje habado aingonda suggestion pibiro ai su suggestion gi matungina aina karigumba langiba lathuma yawo singdo ai semtongna ba tawjarake ado ain handak wari aham huzik wari hawdoise national park ta mangibagi wari ahum ngasi khagli alizage wari ahum se mayam tamina dringaida like button sibu nambiramu share su tobiyu aduga subscribe to tobiyu ko ade wari se hawrage wari aham se 1969 da angang sahi taruk suba angang Dennis Lloyd Martin haina ama mangiba angang adugi wari ni moigi Father's Day gi moigi tradition ne bako moi se camping chatpa adum chahi guding gi moi se chatle hai anam matamda ada moina kanogi Smoky Mountain USA gi Smoky Mountains ta moi se camping chatle yam harawe Father's Day nen angang jing du nungai dana khotana moi mem se dagi moi se camping moina dum camping toba area amada adum moi se camping toba khara wooded oiba area budi oi moi gi do but every year they go there adu dana moi se dum safe ne na dum khanbani na adada chatle nungdang dudi nungai moi mem je chadana thakdana langdana mayam do nungai rakanda moi se next morning nungai ragi next morning da moi se breakfast hore mapana breakfast hore Dennis my mama mayam bane moi gi my grandfather ne moi ngai ne chali je chawlo kholo ka tawra moi sare dagi di moi ne sanari ngai sida camper ama lakpa moi manak sida kem toba ada lakpa sida moi na magi su machado zeki angang sing duga Dennis sogi moi lenga oi bagi da mapa duna ai cha ju pora ga sanahan ge moi same age ne kano Dennis sogi ga sanahan ge khot ke to dagi moi Dennis mapa sina sure why not lao poro na har ga moi angang sing sanare ga moi family sing ji phamaga moi jina lunch ki ready to leiba adagi sagi angang sing duna hide and seek sana zena sanare duga moina family sing dagi lot laga khoi ai thiyo ga tawra moi masen sanaraga lei sanaba si moi jina moi gi huziki u leiba mafam du da angang sing sangaga sanagi ba ado u leiba mafam da sanaba si Dennis ki mapa jina mamit se adum angang sida Dennis sida leiba kaina mana khara pik panina mayam baduna khara chawi mama da khara pik panina mana adum mami si yengi aduga moi wari buzu mu sanai moi masen aduga zu every 3 seconds ma on thoga ngang do kai da leigo yengi ada mana Dennis se u achoba ma hawi u achoba dugi manak da changaga ma se da load ki bazma u hawe ba uraga moina hojik do moi mem sanaba ma sumi yengi ngang ai sanaba hide and seek to do adai moi se lunch matam yaure angang sing do kok chala zen hai adai
moina angang sing do lao lunch saudre tholo lo angang ja yare je kuina sanaman ge tholo on har kan sa angang atu pasing se loin thola ga denis tholok tre adagi mapa sina uri ni ko haidi ma nga sagi u jaw du da chang ga lot khi bisi u hori ne ba man u du da gi lepa ga denis tholo yare nang thengi la lunch sara je har kan denis tholok de mapa sina kai ma is the lord is boy na mapa se muziki u gi manak se sang mane ba sang kan se denis leiram da dagi ma se Dennis and Mapazi, the guys are criminal on he was a Anganzi, Mammy Makon Babuta Dreba, and the Gidi Masi Pakatmandana, Mazina was a key. Kanusi 2 miles from Mazi, like Dennis and Laura Levans, and Moing is my grandfather, Moing friend, Moigi, never campers, and the Mois on Kanda, Dennis to Siki, that was it, the Mini, who's declared Andre, Angang to basing the hung, Angang the hung, but the Kang de Quidi, when a lot panina and Harab, Angang to zo. And I get him a pasina, Dennis and a quite tea, my tea was a Mazi tea, upon the Mogi Park Ranger, the Kaure, Adoga Moina was in the Adokora Kans, the Moina Angangs and Mangre. Kamai to no koto no ti phang dren tor kan sida moi sina 15,000 res kano to khoi gi searcher ne khoi gi aduga army ga toraga they covered like 60 miles plot angang je thi ba sida thi re da gi moi na moi gi appellation trial du da trail du da thi ba ya ba moi angang sing de thi ba sida angang ji gi mang gi ba gi chat ki ba gi khu mai gi makhung bu mai kano ba ma ta thi phang dre angang je adagi moi je thi re da gi nga sai gi Manga Sagi police Mogi investigators in the Mois Makungao Karamaina, who's it telling the Mandala and Bangang within 1 hour, 2 hours to Kamina tea pangdrinora. 60 miles the Kamina covered over the Kamine tea pangdrinora Moisin Mae. Adagiman Mapaza high rate, Amukahana high, Karamina, then is a Kamai Mangin man. I in the midness of the wood and the Makung the Sangri Nima, Aduga minute Mangabu Pade, second Tarabu Pade, Aina. Kanoda imana beda on thorak padam ma adum changi bai uhowi adu duga hide and seek lore lunch charaji tholo o hara kanda angang se lairam dre adai aduni hara kan sida moi se thi ya ba thi ba phang dagi moi se phang da dagi moi su ke dau no khang dre adang adum adu da thi phang da dagi mysteriously kanu mang gare na hire ga moi no case o close o wi gare tawra matung sida hojiki David Politis hariba detective sina masana siguma national park sina mayam siguma mangbagi wari mam tabagi masana chatlaga mai atopa dui manakta moi camper laiba mi sing da man interview laweba ko interview law matam sida ki family hana ma lai adu moina bear trial and khoi bear mam laiba so mam laiba jaga am lai adu daida adai do laiba du da sai ranger na yam nakna de chamunu bear sing du budi kaisi tawroi do ga su moi manakta chamura ga di moi aggressive ora kani changan mona ma chamde ado hujiki ki family sina hujiki Martin na manghiba Dennis Martin na manghibagi pung amagi marak sida oidoine bako moi sina hujiki trail do da lepaga yingai sida khoigi sawom amana moi hujiki ji uzem na khoigi lan na hoba yam sparsely hobagi udi u mon toido anga haidi khoigi sawom amana masi maigi marung mari maigi lenjum sida mi anga macha man ba mapamaga ching mathak ta chengkhat ki ba uisini ba chei adu mi adu bear maksuman de mi mali sini moi haije ma na nu sigi mapasan haije mi mali mi dong ta wi makhong do kan toroga lepaga angang do thaina pairaga cheli na mana haiba haiba se mana hujiki detective su da haire ado eraga su sidadi moi mawon da proof laitabnina adagi kamaina toroga khoigi matamda CCTV pan ba khot pa ka emlai tabani moina story do moina ma attention pam da pangai hajalini maybe they are figment of imagination na worry do lobby gedre but questions jeli hauri je mira natraga sawama ba mira natraga America gi moina haida ba se moigi kisigi national park mayam lay ya moi sidai sing the mysterious oiba creature lay hai ba ko haidi mit na udriba khoigi kai da aki tu zumba phauba akhoi kanu lei sama sa oi mi oi lei na mayam hainai adu maina tawdana aziki angang sigi thiba phangidre doga mayam aigi ani suba wari sina chahi ani da sudangari angang Kit Parkins hai mase moigi mabubo ki ranch da moi mayam sik chatpa koiba adu matam se ningthamdani aduga khoigi ungai amna taba kano dani Richard Oregon hai moina se
sidaida satpasida moi singje mabuki moigi ranch am chawe chawe do moigi masagi mamana moigi machin manawjing adagidi magi mamana sing du moije sanaraga lei mapana sanara lei sayumna sanaraga lei banina ahan sing nasu haidi yam kanna Jackson da haidi yum manung nina do mapa ngang sing do pisa sanara lei buda ada moise moi singje moi mu manung singje moise lunch thong dana khona tawra kan sida angang singje lunch ki timing yaure chara se na moina angang sing chang o chakchara si khotla jin taw sida angang atuk loin la aga kit se khak sangap treba kit di angang macha sahi ani suda ngai mi na moise pakatana hey kit yarok to ina kai legregen na adagi moina mapana tho yeng kan sida kit se layam dre angang se layam da dagi moisina kawri hey kit nang kadai lege kai lege nang bo kai da lo na ada angang se khumak tre khumak da di moise pakatana moi singje moi kano moi gi ahan laman le mising loi chen thore ayum degi chen thora aga moina moi gi ranch ki 4 miles kai so moi je chel laga thire moi je kit nang kadai lege na ko busta angang gi makhon mawa mami buk ta ka dareba mapa du di pakhatana parents sing do kapuro law buru angang se ko thire angang je thi bisida angang se phangdre do mamjal e dei moi se authority da phone dore police da phone dore aina angang se smile tawdana mang hari khot khare tawdagi moigi neighbors ta laiba mayam lagi moigi volunteer rescue taw mayamna mayam zala ga thire angang ji thire moi ji moi aha moi angang machani na unmarak ni na moi na khali jina aswaida leram bi maybe side wander taw gibraina adubu moi na koi thi ra matam sida phangdum dagi mamjala abani na huji unju tara ani aduduna thi basile paji hayeng ayunga ta he first light in the morning da angang je thi se na haina raga hale adubu moi imung manunga pa jing di thama thmoi se amna wari moi se haidi angang do ningtham thagi munta ba matam sida pajama samaga hudi kep ama khaka upaga thoki haiba angang se mana ahing sida mang raga karai do bolayam doino haibadi element ma pandagi khaloba frostbite tawbagi na adagi sanga wolves sing kai na angang do attack to gadra khut kadra haibagi ki bagi mama mapa se laibam samam khang da gai moi se bad news la kadra na moi se ki raga adum moi se ahing duma lele hek nungan baga first thing in the morning moi je thiba chale angang se ki dana law dun tawragi dagi moi gi khara ahaiba khoi gi trekking to ba haiba mi mem se manu kaudana khotana thira kan sida mapuboki ranch dagi 12 miles ta angang je within 20 hours aduda leirameba mafam amada leirami se kamai leirange habis angang je mamain haina uppaga tummaga leirami surprisingly maji hinnaga leirami aduga magi hudine magi jacket mana lipa fruito phajana thupaga nakanda leiramdagi mapasina ubadagi kidena torga ma chana nang kadai chaloi no nang bu na kadai leiruge kanana nang bu puri no kholi no ma isi pakhatana kaptana lawdan tawdagi angang jina chahi ani subangang ni na maje ngang bodu su phajana haitabani na mana wahi ani kitang ka haiba cat na scratch tawbani na hai mai mama se loina scratch leirame ba khotpagi mem adagi ma hai je cat na scratch tawbani cat na dum hai lai aham kudengi cat na scratch tawbani hai badagi hena ma jin ngang bodu ngamdare adu mudu mama sa do phangabani na haraudana khotana mayum da pusan mayum da pudana khotana tawre adubu investigate toriba policing adagi moi officers sing sidi they surprise they are like baffled haidi angang jahi unni gi angang duna un taba nungdang duda chakkhraga 12 miles cover tawraga karimbok tawdana just scratch kaplaraga leramadu karamaina tawrino it's impossible in moise khallaga moise leire aduda less strout hana nupa ma lege moigi outdoor survivalist moigi outdoor daga yam laiba jungle daga trekking tawdana camp tawdana khotna makhunda laiba nupa yamna active hoiba nupa amana sigi angang sigi wari je mana tabadagi ma se ai untang try tawraga yenge mana angang duna satpadu ngamraina mana adugi weather do the same angang dugi tawdo mana cover tawgena within the 20 hours 12 mile do complete tawda ngamdareba he said it's impossible ma haise oi thokpa ngam sungna nate aina bho satpa ngamdrabadu angang machaduna karamaina chatlino haibagi moise yamna surprise hoiba yamna mysterious hoiba haibadi karamaina bo tawrino haibado adu moise khallaga adu moina adu kamaina tawino di solve tawdi ngamgidre adu kit hojik chawre pakhang pharaga moina interview lo matamda
masi recollection amta lairamdre kaigino do of course ma chahi ani suda ngari ba angang nina mana adu gi recollection budi lairamroi adu asisu one of the moina mysterious oiba case nena moina high aduga aigi mathangi wari sina chahi Trumpan suba 19 years old Charles McCallum amateur photographer ni mase wildlife ki photography adagidi koigi chingman national park ma'am ze photo number khotpa picture capture to was magi yamna pamjaba hobby oi ada mana 1973 da noigi US ki west coast rongi kaino singda park singda mase photo namge khotke na man lakpani lakpasida mase oregon da mase Kettle Lake na amalai Kettle Lake se yam phajai hai ada mase aduki photography se mase tongning ba adu changbagi se all terrain vehicle na tadi changba yade adu duna mana mai ni mamana ba mada mana haire ai bom da thingbi kholo ai dadi Volkswagen gi old van ni na khoi gi van do yam na li rabani na chat pado yara re na mana mamana bisda mana drop ta holaga mana phagi oi kare mamana bada kari gumai na hapta numini ni humni sida halaktra gadi aina contact tawta gadi noi mem na missing file tau ko ka har ma se phagi tawraga chakhraga ma se manung dan changhre ma changhraga ma se 2-3 days hafta ama bok se ma se pau phorok tare do ka ma se laktre lakta bada de gi di ma na mai ma na bisina moi gi police ta authority da chalaga moi gi park ranger ke changhraga asmai na tawri khopani halaktre khote haib de gi moi mi mayam kaudana moi na search moi gi search ki mi mayam sina miles and miles moi search story haidi nupa se Charles to kai chakrage na Charles and kau dana thira kan se phangda badagi mana moi gi mapa da my parents da inform tore mapa sina Kettle Lake da paira aga mana du dagi jungle du gi mana ku da leiraga several months mana mai masa je thibne ba thiba se mana every hook and corner mana changa thiba se phangda badagi moi se this disappearance in the park haraga moina case se roshan gre kaigino da phangdre mai gi body bo phangdre mai gi mami mai gi kaino bo he phangdre khungun bo kari bo amata phangda badagi unju taba mata moi bo mai se phangda badagi case roshan gre aduga chahi khara leraba matungda khoi gi backpacker ani khoi gi hiker tawraga lakpa moi ani sina lambi ji mangdana wrong turn ama lauraga lakpasida labna magi makhongda backpack am uiba ada moin si kaino sa na seclude oiba area sida backpack lari sibu karamain tawri no na moina changaga yengaga hangto kan sida masagi Volkswagen gi soje sidaida Charles ana iraga lairame adagi moi su masagi Charles ko ba mangbagi wari sa pet khambani na moina chalaga police da moina soje pire dagi di police sing sina adugi area adai do lairambe ya adu da muthi rasi area se mana musai Kettle Lake to chakhiba area dagi miles and miles apart ni ko mana huziki backpack se lerami se adagi moina police tawraga mai ma'am tawdana mi gi moi gi search and rescue mi ma'am se lagdana adayo thire 12 almost like 12-20 miles adai dagi moina mo haido ga thira kan sida kitang lam lera kan da log moi gi ma lerami ku ma adai is the magi jeans ka magi khumup ka lerami ba jeans se kamai lerangi haibasida man ma'am thain uku da sum phammaga pham da sum mangi bai type ta magi body massage amta leramde magi upper body part su leramdre makok su amata thi phangdre ba just magi khumup tu ne adoga jeans tu ga lerame hain pakna adoga angakpa mana khumup tu gi manung du da mai makhong gi saru je yaw ga lerame ba haibadi mi mana hekta makhong do thadalaga pugi bagi type ta kanano na pugi bai type ta lerame adoga adai da moina koi thiba matam sida magi body su phangidre magi karim bok magi phangdre mai sagi backpack tu ne aduga mai sagi khumup ta magi makhong gi saru yawdo adu khap phangi aduna moina yamna ngakpa amana masagi mamana baduna hai mana chakhiba photo kapa chakhiba dodi just few miles khatani aduga mana pukhiba khuchu khulai do adu su kaim su de ill equipped khuchu khulai na ta pura sakhi haidin nongthi nong lai chu ba un ta bada kai leiba yabagi pot amata pugidi sineba ada mana karamaina huziki mafam du dagi miles of miles chalaga asigi jaga sida leiramino aduga jaga sida leiramaga kari phiba moidana makhong do khakle hauraga masado thi phangdrino haibase haujik phauba
it's one of the mysterious disappearance in US National Park haina advaina oi hai ado case su solve tawba ngamgidre karino habido kaigino da fingerprint DNA kari crack tawba ngai amata layamdre ba haidi chahi kuira matungda su phangbanina adoni wari se asigi wari sida di losalage mathangi wari da mu mathang su wari nungai ba mu lizarake karigumba agi wari gi story format ki channel se pamagadi mayamna nungai ragadi ai bu support tawbiyo ai kanu tawjarake wari ano makhan mayam share tawjarake aduga ai channel se bu like tawbiyo share tawbiyo subscribe tawbiyo adu mathangi amu wari da mu thenarase ko mayam bye